ꯆꯨꯡꯔꯦꯡ ꯀꯣꯏꯔꯦꯡꯒꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃꯇꯪ ꯍꯥꯞꯄꯤꯔꯝꯃꯨ ꯍꯥꯏꯅ ꯅꯆꯟꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯂꯨꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯅꯔꯦꯕꯜ ꯁꯤ.ꯑꯦꯝ ꯑꯣꯅꯔꯦꯕꯜ MP ꯑꯗꯨꯒ ꯑꯣꯅꯔꯦꯕꯜ ꯍꯧꯖꯤꯛ ꯀꯥꯔꯤꯕ MLAꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯜꯂꯕꯤ ꯅꯆꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯃꯁꯥꯒ ꯆꯥꯟꯅꯕ ꯃꯥꯒꯤ ꯊꯕꯛ ꯑꯃꯇꯪ ꯄꯤꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯃꯥꯕꯨ ꯀꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯁꯥꯅ ꯀꯜꯂꯤꯉꯩꯗ ꯃꯌꯥꯝ ꯐꯨꯅ ꯆꯩꯅꯕ ꯇꯧꯔꯒꯁꯨ ꯍꯌꯦꯡ ꯁꯣꯜꯂꯛꯑꯕ ꯃꯇꯝꯗ ꯃꯁꯥꯅ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯣꯡꯂꯨꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ CM ꯑꯣꯏꯕꯤꯔꯤꯕ ꯑꯃꯗꯤ MP ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇ ꯑꯩꯈꯣꯏꯒꯤ CM ꯑꯣꯏꯕꯤꯔꯤꯕ ꯁꯔ ꯈꯦꯝꯆꯥꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ MP ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔ ꯕꯤꯃꯣꯟ ꯑꯗꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯅꯆꯟꯅ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯩ ꯏꯁꯥꯒꯤ ꯅꯠꯆꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯆꯨꯡꯂꯣꯡ ꯀꯣꯏꯔꯦꯡ ꯑꯅ ꯑꯩꯈꯣꯏꯒꯤ MMN ꯐꯥꯏꯇꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤꯡ ꯆꯠꯂꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯐꯨꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯥ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤ ꯃꯥꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯁꯤꯡꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ CMꯅ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ MPꯅ ꯑꯦꯅꯤ MLAꯁꯤꯡ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯀꯧꯗꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯈꯣいꯑꯗꯨꯕꯨ ꯊꯥꯒꯠꯂꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯁꯨꯝ ꯀꯜꯂꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯃꯄꯥꯡꯒꯜ ꯁꯨꯝ ꯀꯜꯂꯒ ꯃꯥꯅ ꯑꯗꯨꯝ ꯐꯨꯅꯕꯔꯒ ꯉꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯏꯕꯅꯤ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯍꯧꯖꯤꯛ ꯃꯥꯅ ꯌꯥꯝꯅ ꯃꯤꯡꯆꯠ ꯐꯖꯔꯤꯉꯩ ꯇꯥꯏꯇꯜ ꯐꯖꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯇꯪ ꯍꯥꯞꯄꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯐꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏ ꯈꯨꯗꯤꯡꯃꯛ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯃꯃꯝ ꯂꯣꯏꯅ ꯍꯥꯞꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒ ꯆꯥꯟꯅꯕ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯍꯥꯞꯄꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯔ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ CM ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ MP ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯥꯔꯤꯕ MLAꯁꯤꯡ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯐꯝꯗ ꯅꯆꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯥꯒ ꯑꯩ ꯈꯪꯅꯖꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯈꯣꯠꯅꯕꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯃꯦꯗꯤꯌꯥꯗ ꯃꯥꯕꯨ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯝ ꯄꯤꯔꯝꯕ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯗꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗꯤ ꯄꯩꯁꯥꯁꯤꯗꯤ ꯑꯩꯈꯣই ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯈꯤꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯨꯅꯔꯨꯕ ꯆꯩꯅꯔꯨꯕ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯍꯧꯕ ꯅꯥꯍꯧꯕ ꯃꯌꯥꯝꯗꯨꯅ ꯍꯌꯦꯡ ꯆꯍꯤ 40-50ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯉꯣꯟꯗ ꯃꯁꯥꯗ ꯅꯥꯔꯛꯄ ꯌꯦꯛꯂꯛꯄ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯈꯟꯕꯤꯔꯒ ꯃꯉꯣꯟꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯇꯪ ꯍꯥꯞꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ MP ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯥꯔꯤꯕ MLAꯁꯤꯡ ꯃꯥꯕꯨ ꯀꯧꯔꯒ ꯄꯩꯁా ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐ ꯂꯣꯡꯒꯤ ꯍꯤꯡꯅꯕ ꯃꯥꯒꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯁꯔꯚꯤꯁ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯅ ꯑꯩ ꯅꯆꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯛꯄꯅꯤ ꯃꯥꯗꯤ ꯏꯆꯥꯒꯨꯝꯕꯅꯤ ꯑꯗꯨ ꯏꯆꯥꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯜꯂꯒ ꯃꯄꯥꯡꯒꯜ ꯀꯜꯂꯒꯗꯤ ꯂꯩꯔꯛꯑꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯍꯜ ꯑꯣꯏꯔꯛꯄ ꯅꯥꯏꯔꯛꯏ ꯑꯗꯒꯤ ꯅꯥꯔꯛꯄ ꯌꯦꯛꯂꯛꯄ ꯉꯝꯃꯛꯇꯕ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯆꯟꯅ ꯇꯨꯡꯒꯤ ꯌꯥꯝꯅ ꯂꯣꯡ ꯚꯤꯖꯟꯗ ꯎꯖꯔꯀꯥꯟꯗ ꯅꯆꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ CM ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MPꯗ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯨꯡꯔꯦꯡ ꯀꯣꯏꯔꯦꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯇꯪ ꯄꯤꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯅꯆꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMꯒꯤ ꯃꯅꯥꯛꯇ ꯑꯣꯅꯔꯦꯕꯜ MPꯒꯤ ꯃꯅꯥꯛꯇ ꯅꯆꯟꯅ ꯂꯥꯛꯑꯒ ꯄꯥꯎꯗꯝꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯅꯆꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯆꯨꯡꯔꯦꯡ ꯀꯣꯏꯔꯦꯡꯁꯤꯒꯤ ꯃꯥꯒꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯄꯣꯁ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯆꯟꯅ ꯃꯃꯥ ꯁꯛꯅ
ꯑꯩꯈꯣꯏꯒꯤ ꯅꯣꯡꯗꯝꯅ ꯈꯨꯔꯨꯝꯖꯔꯤ꯫